ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯂꯩꯈꯤꯗꯕꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯂꯩꯈꯤꯗꯕꯒꯤ ꯊꯧꯔꯝ ꯉꯁꯤ ꯏꯔꯥꯕꯣꯠ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ngasi Irawat Bhavan pangthukre thauramga mari leinana Irawatna hinglingai matamda luna tinaramba Comrade M Ibohol Comrade B Sharma Celebration Committee gi Chairman Comrade N Mangi CPI gi State Secretary Comrade Dr M Nara amade atei luchingba kayana laikhidrabagi mafamda leisu katuna awaba phongdokpaga loinana ikai khumna butke Dr M Nara na ngasi gi numida se miyamna awaba phongdokadabani Irawatna khalamba wakhalol sing ngasi gi mirolda nongmagi mami tarakle Socialism da wakalor oiba mahaki punsi maril aduna Manipur miyamgi singdam amadi apunbagi saktam sagatna bakonaramba adu ngasidi aikoigi mangda issue ama oina leiri haike ujiki hena maki wakalon sida chunar tungi lakador Manipur gi punsi maril miyam sigi singdam apunbagi saktam kanba haibisi haiki malu issue moigani madumaki pandamne andaki Irawat palongi thimase Manipur kanba Ching tam da kun saktam nakpa loyana yelho mi sigi saktam kanba haiba thim maside ko chatjabuni Lamyanba Hizam Irawat Celebration Committee na sinduna Hizam Irawat laikhidabagi ningsing thauram ngase maki pongnupam lamdam pisum onam lekai da pangthokre thauramga mari leinana laikhidraba Lamyanbagi mitamda hanagi Minister Jayanta Kumar yauna miyamna awaba phongdokpaga loinana leisu katuna ikai khumna butkre Sama Tramapul Suba Lamyanba Irawat ki mapokumon ka mari leinana Rural United Clubs Organization lamsang na sinduna ngarang haibong pokpe playground campus ki akoibada uchara sama amadi Lairen Kabi awang laikai playground dagi playground ki akoibada uchara sama thakre hari hariba thoromasi da Uripok United Club Lairen Kabi RDC Club Jingu Panganba Social Welfare Association Phayeng amadi Jingleima Women's Association amadi khulkayagi myukyana sarugya ki hari hauzigatena bentrojuri Imphal East West Amasung Bisnupur District ki oina laptop amadi LCD TV loan lobi khudong chaw bijari laptop amadi LCD TV pambi muisingna apikwa interest ta amadi athubu matamda lobi ba yagani pambi muisingna unabiu Imphal Finance Cooperative Trade and Credit Society Limited Head Office Moirangkhom Loklaubung Branch Office Pauna International Market Bisnupur Bazaar Bisnupur Adung karigumba awabasing asi mayungnaba thoklaba maroi marang yamna yawba chinjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf shiraf sijinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lifsaf capsule shu phangbigani lifsaf siraf amadi lifsaf capsule naraga laing babudi narjingai da saksal hobana hena fai Sija Diabetes and Hypertension Clinic Hapta Kudingi Lebak Pokpa Amasung Thangja Ayuk Pung Taretagi Mapan Phawba Hangjari Khang Hairaba Dr. Singatana Baloinana Free the blood sugar test ECG amadi urine examination gi khudongchaba phangbigani Akupa marol gidamak makhada pijariba phone number natraga Sija Hospitals tagi phangbigani Sri Kumukcham Joykisan Singabu Thagatpa Phongdokchari Korean Youth Club Thangmibana Sri Kumukcham Joykisan Singabu Thangmiban Kendra gi MLA Oringaida Kunna Sigi Lambi Sembiramba Public Hydrant amadi Solar lamp khindi ki bapunmak asigi damakta miyam gi luchingba sibu thagatpa phongdoksari asigumba hauna phangba miyam gi damakta kathokpa loinana thabak tawjari ba luchingba asina bunsida tawruba thabak kudimak bai pakpa oibiu haina mangol bijari phongdoksari ba Songkhen President Korean Youth Club Thangmaiban Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ahanba lakpiba 100 customer da skin test amadi doctor consultation lemna hingjagan ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal break matung me mutaram nokchari National Sanitation Cleanliness Campaign Swachh Bharat Mission hogdokpaga loinana Khuyatong office ta leiba PICD office tagi khongchat amalam thakre thoram aduda Additional Chief Secretary WL Hangjing PSED gi Chief Engineer S Sunil CCWD gi Director Swami Kanta amadi Department asigi officer singna sarugya ke October ki tang 13 fawba sathagadaba campaign asigi matangda Chief Engineer S Sunil na phongdokhibada yumthong kuding sanitary latrine saba sak sadringai da khut sengna hamdokpagi hainabi thamsi amona kai pham chana hundokpagi hainabi thamsi haike campaign asti mamang sahidagi Prime Minister na hodokkhibagi manung channa government office amadi
college school sing luna na thamba yumdagi thorakpa amorakai sing turel khungban da langtokpagi hainabi thadokse masina laina kaya sandorpa yai maram sina panchayat municipal kusamnaduna thabak tawminasi haiki adu ngasigi kanwose khudong chawal lojere harga ai manipuri pada punamakta singdi su tamdi su aku un khanal khanthaminaraga faminaraga aku environment se shape ta hotragadi noi khoi na tawa tungda horka doriba isa singi isu singi tungi mirolgi moigi hinjana bagi kenu ma koi tambiram dagadi khoi choba papa mun lamsin gani habai wapam ji tamjage akoi na hairore mayam na harkani akoi loina laila su haira ma tani dunia dani akoi loi understand tawi chumi yai adubu government gi policy wat padagira kari dagino khangde na taga akoi akoi gi san khanjabada solid waste kumba phatau disi aigi campus thagi gi compound thagi lawthoga krai nom langthok khagadi aigi responsibility se loira badomna adom da khalle adum aduri nati nan badal la kadori sidi akoi gi whole state sin akoi message pi da badinati pi bani pina akoi gi praja sinji yan tau ya da bhai ka dra kari hai ga do bu machine ye koi na ji chamam nari se do koi khandari do ko chung nambang ye honake nambang ye honara da masi message amuka su yaurga mayam punna honna minara kan sai bi mapam mathong murang khang da fundoiba solid waste ki kari problem se masi solve to na chi hai Hizam Irawat Award 2015 ase handak sahi oina sing tamgi apunba saktam hena session hananaba leptana honariba hanagi minister RV Mingting da piragani haina Irawat celebration committee na khanglakle Thia Megasandra Journalist Award 2015 ase senior journalist amadi editor ama oiriba Irengom Arunda piragani Hizam Achau Sinmi Award 2015 ase Usuba Chingtham Kulachandra Singjamai Mayangwam Naikai da leiba mi ase da piragani Phubala dagi social activist oinam Munalda Thokchom Achoba Award 2015 piragani hare Hojik maroi pa amu lamyan ba Hizam Irawat lekida bagi ningsing thoram pangthukre ISTV Bauming Kabir ba sibam kahana